Welcome back to my channel, Gitanjali Story Time in Manipuri. Mayamna Maitei P the Illa Gawari Leo Hardonga City Actor Lizera again at the Intare. Ado what is say Yamna twist Yauba Wari Nisi Wari say I booked a hamba what is a lawyer male Maggie Kano's endings Yore Hiraga ma twist ama Amuyao Badagi what is a Asian Nungai, Duna Mayam Snungai, Gadrana, Kanjeraga, Aina, what is Puzarapani, the what is Haura again? What is August, what is 1995 ta Tokiba Warini? Mark Winger Koba Nupamaga, and again Donna Winger Koba Nupi Magalay, Marksna, nuclear plangi, technician ama, oi mase engineer ni nuclear plangi, Adoga Donasna, hospital gi operating technician ama, Wiraga. Mabani se sahi taruk luhongaga yam nungshina na lemine mabani se ado mabani se mayamna compliment they compliment each other na so haiba habdi yamna pakna bado ani se yamna haitare ne yamna khoigi mine yemade yamna pakna bo oiba marksina yamna soft spoken oiraga yam ingtapa adunga donasina outgoing oiba khoigi social gumba yamna mi tipin pundana khotta tawbase yamna pamjaba oi ado moi ani gi luhung bagi mari sida nungai taba ama haibabu dona se macha pokpa yaroi na haibadagi dona si ama thoi nungai gide haidi ma nupi oma oibagi magi kano se mama oibase phangaroidra aibu nupi ma oibagi ai mama oibagi phangaroidra kholoidra ina ma si am mathoi am nungai tana laire dagi ma sisu kasu kai di kadawrage angang ama khoina adopt tawbra kaino ama tawraga loire wakhanyam khanjandana sida nang kai munungai taba tawro nu kholano na mabani se move on tawraga khara leira kanda madaw yabdagi dona dana tawba hospital duda teenager ama angang pokpa duda mana husiki angang do adoption gi mana pithoni na haibadagi mayam sina dona duna magi list ta hoigi donne kontobugi adoption gi list ta leibane adagi magi nungai taba khotaba mana moi hospital sabak tobani na moi desu oirabadagi mayam sina mangondo ina adopt ta holase na dona sida pau nungai basi pirapadagi dona se haraudna loire degi mark maga chatlaga angang se laurure angang se hek pokpaga dona da sinare maduga dona ga mark na angang se belly hena kaure belly winger ana aduga moise yam nungai na dum haidi leire macha duga haraudana haina macha ma phangjabadagi haraudana yam leminare leibadagi dona gi family se Florida da laibasida moina angang do poro khisu yininge khoninge koiro o kholo o na moisna August ki 1995 sida machanu pise mana puraga kano satpa Florida da vacation noina chaluraga hapta ani muk leiraga mayum halakpa sida riba mafamsina Springfield Illinois kawi ada masina Florida dagi halakpasida magi Springfield airport sidagi Springfield da jatpase pung animuk changadaba sida moisina ngasagi machaga yaubane pochai mayam do puro chapado kano tawrani warani na mamaga mapaga sina Bart koba company amadagi moina cab ama book tawbire ma book thawnaba ada Mas airport yauraga mana car set angang do hapaga moigi stroller amda magi luggage nungje pairaga thoglaaga mana kuying masida nupa ma dona winger tharaga boat pairaga lepaga dagi mana o ai dona ne na makhutna hainaraga dagi la o kholo ana mana magi gari ji pusale aduga tuonge moina mai mapo machai do hapjale mana gari manung da change macha nupi do mana car set do fajana secure tawraga driver sina aigi ming Roger Harrington kawi khole na harid mana o ai dona ne na as you know ana tawmare aduga masina ngatang tumthagen tawbasida driver se yamna wari saba pama driver gi type ta tawra ba haidi karai chaluino kainaga and dona na ai Florida da chalubani ai gi family lei khole na hange do moi sai gi haina gari thawu khop je yamna chatty oiba driver have hoi wari yam sanaba driver lei ade wasunga ngang da driver su lei do hujiki Roger sina wayam ngang ba driver waraga
Dona sida akhoi flirt tawbagi type ta mana sum tawba sani haidi nang tan yam phajai khole kaina moi sida di nuksa da angau bujing di nuksa da chatlu bada khitanga mu bagi sun ki tan gumba leiba kai kai tare sun na chak thek pa hai gadra adu gum du moi di am pa me si moi di ngau bani na moi na mu muning nge koina mu angau gong pa me do adu mai na nang tan jam phajai khole tawba sida Dona du dum haidi yam haidi polite oi begi thank you ka taw sane adu sum wari ji sum ngang padagi ma se sum wari ji sanat ma haidi Dona ji sum khumam badagi ma sina nupa sina Roger sina akhoi gi ma gi personal wari haidi wa ga hanga ba haidi nangi sex life ka mai tawgi khot ke kaina ga adagi Dona ji kari no ne ma khumning da goi tawra ga leire adagi nga ha leira ga ma haidi magi se moi mana sex parties kano tawi magi lei khole aduda nang lakning bra kaina ga dugumba haidi in khogi kari hai tare ne inappropriate oi ba haidi hangoi dawa ngangoi dawa driver ma haidi ma je stranger ni dana dugumba question je sum hangba hawra posida Dona sina ai wa ngang roi gi angang je tumi mina khoina wa ngang bujida hagula ani duduna mo kan tong ka di tangai su potha ge na hai se drivers na Dona sina piri ba ingit se khang da bi tap ta mana mai gi mingsen sida mai gi review gi mirror sida sum Dona ro da sum yenga ga wa se sum ngang ba sida Dona se kachin da sum ma je hai di review da gi udana ba ni ma se sum lai thok pa hori ma se hai di haine rak tre ba nu pa do adu ga ha le ga ma se dom ko ba nupa mana mai mana kong da mai makok ta yaw mai makok ta lei mana he aingon da wari sai aingon da haidi mingon da phattaba taw mi hurt to hollu kholu kaina ka torok badagi Dona si di mi hunje yaw drab haidi kari no ai ngasi taw si bo si nupa si naga adumai naga phattaba haudi ga tawra adi icha apik pa siga ai kamai taw ni na belly ji sahi belly ji tha ohum su da ngai ba haidi angang macha ni tummi ni car seat macha du da aduga gari ga se khoi gi kanna ka thauba adagi phasada ka break ka khapa ang pa phabi adumai taw se khoiramaga ma je lai khoiramaga ai se yum da di mana haidi asok apan pidana ai se yum da di yoba khot pa na ma je khatlaga my mana lai je khoiramaga please don't make me hurt my baby and ma ga hairaga ma je khoiramaga lai adu ma jina dum kai keno mai gi mi gi personal oi ba wari nupa kaya koi re i kaina ga nangi nupa sina kanu ra khopra nangi kanu kai dum question je hangaga uchinna china di kana ngasagi Dona gi mayum se yore yobudagi Dona jina thong se hangto ga machan pi je puraga imung je chenchen gare machan pi je thamamaga ma jina Roger se sungeng yengdana ma mai ji lukthar ga bla aga sai Roger duna mai gi pochai do mai gi sai gi gari gi trunk te gi lokthok do ma apmula kaim haida bi thank you nung gi kaim haida bi da ma je gurung jensala ga mayum na thong thingjallaga ma jina mai gi moi gi ahu ba mi yeng na da yengaga chakraba khokhraba na ada sagi Roger do dung ha tang mai mi do hai pitang yengamaga chakre chakibdagi ma je suwai sangaga ma je haina sor ki tang hon to lai kan se mai nu pa se mai gi basement da moi gi gym nung thamme ada mark se makha da treadmill cheluba gi mana mai nu pi lak pa makhon ta ba du da mai vacation do kamai to ge khot ke hangge na ka khalak pa se da Dona jana sauraga hidi pakhat laga ki raga le ram u bu du da ma ka Dona kai dawrage nang kai dawrage na hai ma Dona sina kappa smaina driver do ai ga sign driver ama akhoi ma ba na hire to do madu gi driver duna sumai to personal question hang a sex life sex party adagi di ai gi nupa kaya koi rai khol ai dagi mai makok ta dom ko ba mana mingon da asok apan tholu phattaba taw kholo hai ko do tawe ai thamoi sam khubak ta hapaga ni aina yaurai se kholai se chanu pi siga ni tawraga masina kappa taw dagi dom se choke ma chakharba na try na do ma ka mo ro so manong ma da laire bako haidi era nangumbana aigi nupi chabo sumaina thokpa kaina ma sa how dare kaina manung da ma sa sauraga kano tawre lairaga mana Dona adudi nang sumaina tawro nang che sida loina iraga detail each and every detail do fachana iro adu do khoi nonga laga complain tawro su taw sen haidagi Dona sida phare na ma sida boy ma kolom pu thoga man ire exact detail loina mak ire adu doga mana mai freeze ma mai da magnet tawraga nappa thamme nongale nongalaga mark sizu
Kanosidi, Donasidi, maternity leave the Labegi Mati, Tabakadri, Doga, Marks, my office Kabagi, Kopagi, Nongalaga, Yuta, breakfast Adana Kotana, Machado, the Lagna, and a Kotana, Tauraga, Sakibadagi, Hang Sagi Rosary, or you call, or you don't ask house hounding a gasu, Mandas, maybe a doing one incident, Dokata, or in a condo, or Heidi Kando, a game book, Canada, but the Agi in Matasana, Vanina, Mana, Dumina, Kando Doga. Nungdang je halae nungdang halaga moi ahum se dinner gi pham dinner charage na phamingai sida phone lai phone torok sida marks na hagotlaga phone ji pai sida kaimbo haide bida silence lairaga hidi pura silence oraga krok long thongraga phone se andagi marks na kanano ni na khalaga mazu ana okay hana ga dining table manak se yogi sanga ko sa amuk phone phone se amuk khingpa adai phone mu khinga ko da mana mu changa mu phone je pai basida kana mu kaim harak tabi da tumin leraga phone je mu ko long tong thamgi ba adai mars na kana no ni ain kana no si am khoi da blank call sana rai suna hangai jong mu to bu sunati si bu mai sai gi dona dona tongak pa driver do oira jala ina ma je khallaga changak pasida dona sina kana no sini mana kana no khangdi tumin dum lei do phone do thamme ko le habida mana Dona si mami manaka lang kala pakalaga Roser Harrington do oiram do male ma do booking gi receipt gi ai phone number ai home address khangmani ma oiram do male sini adegi moije taimbo ai mahak sina dam calm down oina haidi calm oina banu pi pakhatana ba skaisul kai roi se hayeng nungan baga moi company do da phone tawraga mai kanu report tawse khoche nangaim khalura no na tawraga moi si numit se so ga je anira ohum la ka lon dana haidi thong ga je ahum mari ra ka yeng dana khotana tawraga moi si tumba changre ado nungdang do bodi phone amuk lakhidre ado nungan ba hek nungan baga moina huziki bart kawe huziki company moi ki transport ki company se part sida phone tawraga moina minor roser na inappropriately wari sai khole gari do over 70 miles the thawi kholi 70 miles se koi sida mani India da higher gadi 120 130 speed or do male adumaina thawi break khangba phadana mana mai khaidi dum mai mi personal wa hangi ko len donas na phone hadi mark donas na phone dora complain tawdagi moi gi bard mi sina oi akoi ai khoi amtang yengake we apologize ko hadi khoi yam na khoi khoi bom tang ngapiyo khopiyo khoi na swine driver ga no tawbudo ai amu khaidi kano tawraga mai matang da bai mai background ga ke thigalaga amu khoi noi da mu khaidi haijara ke na haraga phone je thamaga adugi nungdang wairam da bard sina mu phone tawraga bard sina we are very sorry when we apologize do na haidi adumaina kanon do na thokpodo haidi driver duna puri je safety da puri ni mi oi ba magi manoju bu mana thauraga pu da adumain tawbo khopdo yam nungai te kote aduma 6 months ki suspend tawre khoina adumai background da kitang ma se mentally kitang di problem leiba oiram me kholame aduduna 6 months ma suspend tawre haina hairaga sorry habedegi moi je hoi and hairaga thamnagare thame duga adugi lai nungan basida sigi blank call se dum lakba adum lai ne blank call se laga kano si hek phone na he paikhat paga heta thamgi ba adumai sum taw lai moi se blank call taw lai nu kano se phone se laga adogi rose kano sina marks na saure mana sidi confirm tawge haidi phone tawraga ai sum tang chai ge na mana khalle mana doga moi nga sai gi booking gi site to the driver gi details to the roger gi number yaw lai rame ada roger gi number se mana laure roger ki number lauraga august ki tang kun ga mapan sida mana roger ma august ki tang ku mapan sida mana huziki ka sai gi roger ki number se phanga matung august ki tang kun ga mapan sida mana phone tauraga roger sida phone haidi phone tawre du ga mana nang matung manau hek nang akhoi imung da harass tawraba nang blank call se mung tawraga di nang police da aina tapthokani khotkani nang amok khana tawrokanu ko na hairaga roger sina wa kai mongang janga da mana phone je patarong thamnu sauraga adagi mana ma hadi kano na su hadi dona su mangonda yeng leire mana usita ba thawai da ba ma amokat lake jano aduga khangani khotkani kaina moi se daina wari sanare hadi adugi admana dum khalle doga yeng asi khoi huzik mangonda hadi kari gumba amu hana phone tawra agadi police ta aseng bayu chatlaga report tawra si mana smaina hara sawe khotle na
adu haire si kola se adu haidi proof su lai tamni na police su khudak ta ek complaint to bu su yaru da bani na adu maina let's wait and see na hainare adu gi nungan basida kanu no kanu nungdhen sida mark si mai gi basement gi makha gi mai gi dim gi da treadmill da ma je lamjen jela lai basida makhon khoi makhon ma khoi dup dup ong na khoi dup tak tok na gi makhon am tai ani man makhon ta ba da mai treadmill si muthaga mai headphone ha pa ma ji lamjen jen ma jani mana phone si lok tho mana kanu si lok tho muthak ta thaina yeng khalaga kai nu ji po ani makhon je mu khoi gi dum dang tok na ba gi makhon je amu stara ba adegi mana kai nu ni na khalaga ana stair yuziki moi basement gi stair si degi kakalak pa sam dang na mu torok pa degi ma si kai dawra jano ne ma si pakhat laga ma gi yuziki basement degi kakhat laga na moi gi sumna kan haina basement ja kakhat laga sai thek raga moi gi master bedroom ja kakhat lam lei doi ne ba ada ma si na mai master bedroom ja kakhat laga kai daw jano ni na ma na thong mai moi gi thong hang to yeng ba si da dona si leram dre aduga belly duna tum leram ni ade ma na dona na sumaina belly si mathanda tum tum loi kai guma ma thok to bole raga su thong haidi sai gi belly se mi thaum su da ngari ni uppa khotpa horopani na mon na roina khajalaga di ma thamam ni karamaina no dona na haina belly si thamam mi si bon na ma se khalaga leringa si da mu makhon je mu dong dang to makhon je mu tari ma moi gi suna kan gi kitchen ngom gi side da adai ma se mi hun je su ai laure mai kai do kai kai to ra no na ma na belly si gi nakan nakan sing ji da mon thambire mon thamaga mana mai is kano sida jiki drawer gi nakan sida nong mai ma thame mai gi safety gi protection gi ada mana nong mai se pairaga khoi gi ma ji nong mai se pairaga haina tawraga kumthara aga makhon je taba se moi gi dining room gi makhon taeba makhon jung dong da mu thoi ma sina kai kai di huran ba changa abra karino adagi kamaina haidi makhon je kadai degi thok lai no na ma se mi hun ga ting ting jonga ga nongmai je pairaga saina ek changak pa gi dining room gi manung haidi dining room je ek chang ba sida ma de ekta drishya ma uraba ma pun sida am pho udaba nupa mana nongdhang je na hain pairaga dona je makhu da lai makhu khuru ku laga lai raga dona je gi makok sida ta huji gi kano sina kari hammer jina tha bazan long na ta khoi gi sai gi kano sina dungdhang jina bob long tha ba sida ma sina law bazan stop ana law bazan ni lo sida ma na dona ja haina lai thora ga i am taraga lai thora pa gi timing sida jiki nupa sina mo thong bazan ni kano sina dungdhang jina mu tha ba sida dona je haina uppaga tai haiba ma se da dagi nongmai sina nupa sida anira kape hai mana haidi ngahak magi kano torok do kapaga mana nongmai je langtho ga mai matu manak sida nongmai jina ra kap degi hujiki nupa kano tori se attack tori bu nupa se ta haidi dup ong ma su ta gra male ade man dona da tension ga dona se mana hagulaga dona nan lauraga mana sumaina kano I mayang ga suma mai ga se loi tairam ni ma khut ma sa ga se dona laura tori ngai sida nupa ji lengak pa jani hujiki do nupa ji lengak pa sida ma ji nongmai je mai gi nongmai du chatlaga lawbu du ngam haidi nang hauda dana nakan du hujiki nupa du nan do na bu thomamba nungdhang du na mana mu nupa sida mathapak se thai hai mathapak ka tha basdagi nupa do mathapak ka tha badagi nupa du lengi dre hai adagi ma sina phone 911 sida phone tok doine phone tok ra ka ma sina sumaina numi ma chang e adu duga sumaina ai gi nupi da nungdang na thong ma ka hat le khole to ma am ta lao mu kanu to dri ma du kanu haidi kanu gyan ta dre lao kholo na to budagi police sing sina hoi lai khole to budaga ma sina matang na raga angang ka pe ai phone se thamage angang do phawung dei on tharak patari na ma je to ra phone se thamraga ngahak le raga minute tara mong le raga police la ambulance la lakaga ma sina moina thong hang to changak pasida mark se dona gi manak sida saina khuru ko kappaga le rame masa ina mag dona gi I nung na putai tai raga kaptana le rame dagi di moi sina hek lapaga crime scene do khangna bane na photo ahum lak namme hai kudak to photo sa namme na moi gi ngasai gi ngasai gi moi forensic ki lakpa jing na police jing na photo namme namaga moi je ambulance da hapsale basida
Huziki detective ama lakani. Detective ki maming se Charlie Cox. Detective ki maming se Charlie Cox kawe. Charlie Cox kawe na main detective oidoni mo isda da homicide mi siba ko pe ki se police na natana ko detective ama na adum handle tawe. Ada mana sai ki detective tu na sai ki nupa do dagi magi phikau magi maningi pocket dagi magi wallet to lok ga yeng masida driver license am yaurame. Driver license ta nupa se kana ramge habida Roger Harrington do oile rame. Anduga masina phare moi animak to ambulance thagre thagraga sai kano sidi mark sidi kappaga masi makhada phammaga khongai kappalai ngai sida masina we are very sorry mark du na chare do nang asma asiki attacker se kana no khangbra lai se kholi se ha mana ai khangdi ampu punsida ai nupa do udri khotri na haraga ngai ko ziki nupa do madu soidara makim kano orangani sini Roger Harrington orangani na hairaba harapasida kaigino nang adumai na mali do na habida Roger Harrington do sumaina aigi nupi kano magi mana gari thauraga airport tagi lakpada adumai sumai tawe na wari do lire libadagi detective tuna mani Roger Harrington ne na habida ki masi ai maram dagi ni ai nupi series ai na ma phone da confirm tawrure aduga aina su hairaga complaint ta holu badne complaint to boduda mana adumaina sauraga laaga aigi nupi se tainari orangani khopane na Roger kano se marks kappe kappadagi masin hanjana hange ai nupi do hingadra ai nupi do survive tawgadra ai nupi do kistoroidra mana police ju amado ngasai mathai nongai drin haibido yadabanina let's see hospital yoraga yenga se kholaje do police duna moina maning da bhaidi moi gi wakhanda di khange di hingno mandre yam thina makok to soe amado ju nongmaina anira pan le rame do duna hingaroi di khange do ga ju haibi yadabanina yenga sima hospital de yobaga khoi nang dum pau pi ge khotke tawge do nang huzik statement pinaba police kan da station da chala si kholaje na hairaga tholak pa zamana police moi sai donaduna makhutna iramba complaint do adusu yaurame adusu moina loksale aduga sai nupa dugi mapo masai khoi cigarette pack amne khoi churu ki packet amane coffee gi cup ne coffee to porok gi du muslim mo loksale adegi nupa dugi gari su wrong side ta khamaga lerame na gari du su moina police station da puraga thamaga konna phajana moi si yenga na aduga hospital yaudana lambida Roger Harrington di sire na pau pire aduga Jonas na minini phuleraga hospital da ma se dum sigre Jonas adu degi moje Roger sidi pura haidi kano sorry Mark sidi pura hekta madi tawbam khangda bida mawon ma thanda tainaraga ma se kapta na tawre degi mayam sina su open and shut case ne haidi ngasai moina complaint tawrubudo duduna nupa do moigi police record tasu yaurame haidi criminal gi magi kanu budi amata laiti criminal gi record pudi amata laiti nupa do gi adu nupa do khoi my domestic dispute ana magi ex wife ka khana bagi never na phone tawraga moina chalu bagi report amane aduga amana ma se khoi gi mental illness kitang lai hana layeng bagi khot bagi moi adugi adai moi gi local hospital da layeng bagi adugi detail du matana kai bukti laiti adu doraga sunupa do nanga sai complaint tawbudune andagidi mark to na phone tawraga threaten tawba haitare ne haiding nang amhon tawrakon police ta khani kai hairuba adagi thabak tegi suspend tawbududa sauba henmandana haidi makok to chakhat kidana la aga hatpani na moina case khunjan gare khunjalaga mark sidi adum masa nupi duga laire aduga dona gi family sina Florida dagi pairaga moina take care tawbire take care duga sagi mark sidi mathwai nongai ta henman badagi maji yu thakba haure yu je thakba henmala padagi dona gi mama sina haidi moina su dum la aga leiba ngamda banina mana mark sida haire nang living nanny ma haidi yum du da leibina ba nang gi thaba ingang angang je sanabina ba nanny ma nang sumaina thiro khoina su toina la aga yingsan basu ngamde nang na yu ngaw leraga na sanu pi jina kanana sena doina ko toino tawbadagi marksina phare ai sumaina dudi ai kano hapage khabar da hapage nuduga ai thirage haina khale I need to short my life out na masu haidi masanu pi dugi khalaga tawda be yara royana mana dumaina tawraga khabar da living nanny pami kholi yum da sena na bakhotna bana hape ado moi sida din nanny sena mana graduate gumba angang du su phajana sena doini na tolop su yam sawe ado da graduate
loiba nupi macha chahi kun go humdoi suba 1996 ta haidin ma 1996 ta Rebecca Simic kauba khoi chahi kun go humdoi suba college gi graduate tawda ngani ba nupi macha ma lesabi ma mana hire tawraga leire aduga donagi family na su yamna pamjare haibidi kano se Rebecca si yamna respectful oiba adagi di situation do laiba mogi imungi laiba situation je haidi khangbodo aduga angang nupi macha du sisu angang sida nga mama do sibida ngari banina mama magi care oina ma su piningi khoningi angang ga su dum ma je phajana handle tawba haibagi moina su pame pamaga dumaina hire tawraga livin je moi mayumda dum leigi doini lairaga tha mari lairaga marksina donagi mama sida phone tawraga Rebecca do mai macha pregnant oire na hairaba hairapasida donagi mama moi family do nungudi nungai traga su moi na understand tawe haidi angang duga haidi situation do kanano mana nupi haidi amana yum do take care tawbida di yaroi na khangmani na moi na understand tawbudagi hoi ai khoi gi blessing nang adum lai do ni khole do ni nang belly do gi khalaga nang adum tawro nang sugyan ta ba kamini nang na decide tawraga di nang decision do khoi support tawi kholi na donagi mama sna haraga 1996 ki loirak pasida moi ani je luhonge Rebecca ga kanoga luhonge Marks ga luhonge aduga over the year moi se sahi ahum lairaga macha moigi marki macha ahum po emo kaidi Rebecca siga belly siga moi mari se moina yokpadagi yo ga moi huzik dona na siba yumdo mark tuna yamna magi memory yam ningsangi khole leiba ngamdre na yumdo yon thoga huziki Springfield haribsidagi kitang lapna suburb haidare ko kitang lap thokpa mafam amanda yum achawba ma leiraga moi family do chawrabanina yum achawba daka tare ni yum achawba lauraga leikhre aduga musagi kano se mark dona ga se juice ni ko moi je juice ki company khoi gi ju gi yamna moi community da yamna kano tawba attach tawba moi je community amani haidi moi gi juice ki kari atare ne moi gi lei mami jing do moi gi rebai kaina ga leipa adunaga yamna close knit oibado jikmana dona siga matung Rebecca laura matungda mark se Christian on graga maze maigi ngasagi community maigi juice ki company kano dagi ju gi moi community dagi maze laptho khare mai rebai sing duga su laptho khare aduga donagi family dai su maze dum laptho e belly du zu am toina wari sa handare mama pa duga maze dum laptho khare haidi nupi maduga dum magi dum lei khraga adum hapta dum hap kono jahi thataro jahi kudingi mana la aga hujiki Springfield gi police station sida marksina azuma kanogi haida any update phangbra Roger duna yam randomly la aga hekta mis la aga hatpa haije hatpa hongna de moina ta la aga mana hali do hoi ma si gare khangi ka su kai de do raga su khana no ma di responsible oi badi phai moigi aina moigi bart ki company duna responsible oi bam tho I moina background do check tawdana mi hata makok sakpa mi bu moina hire tawraga adumaina tawba khotpa adudagi ai nupi si ni kholeni na marks na su yamna haidi chahi khuding edum taw khopa tawbadagi mana marks na mai lawyer ma tanaraga ziki bard ki company se moina su tawe millions of dollars moina su taw jani lawsuit tawsida ngasai moigi bard ki kano dasu moigi company dasu mai moigi lawyer hire tawraga khoiju khoina investigate tawge na investigate tawre khare tawraga lawsuit to adum hai case hai sne case adum drag tawra chahi ani dum years drag taw lere ki pura case se pura twist am lak toine ba nongma khanghaudana nupi mana phone tawrakani ba chahi kui matung haidi chahi manga toruk lere matung sida nupi sina phone tawrak toise mana haidoi je Jonah Winger na sibado Roger Harrington khatana te nupa amzu yawi sini hembra ma nupi je halise nupa sina kanano hairagana Mark Winger do ni hairaba dona gi nupa do mangondam ta yengjelo phajana mai gi case to phajana amta yengo ai khangi aina khangba gi ni hairai je aina hairapadagi moisina ngasagi mayam singje dum tips tawi ko haidi haijana ba kochana ba mayam yawi doiraga su hujiki
phone pairaiba nupase police se huzik ngasagi lit detective oiramba Charlie Cox se sma oiramdoineba ado mana jo ahamba case se yengbada khitang weird oi moi crime scene je moi crime scene gi mi hatpa gi kuta nungta dugumba yam lai male yam details oina di aisu haijar roige lady moi ge dugumba expert ka yam lai male ba ada mana di khalle haiba haidi ahambada moi ahamba moina chingnariba sung haige kano sigi Roger sigi car se wrong side ta leibagi moina to tawraga moi station da puraga yeng basida huziki address mark winger gi address se siga pung asuk tala ona haibagi timing ga leirame adagi mai gi car manung sida koi gi khuchu khulai mai sa gi nungdhang adagi thang kete myam yaurame hai mai gi baseball kari kari hodi mai car maningda aduma leire aduga ani subajina mana mi hatpane la aga mana mai cigarette ka churup hedi ngasai gi churup ka coffee gi glass tu ga puraga la ido haidi mai gi mi halamaga chen gi bai si DNA gum kana mo kem thamning pote adu lai adu ani subani ahum subasina mana mai car da yauri ba mai gi khulai jing do season da bida mark winger gi khula imung dagi karai dagi thiraga nungdang do puraga seasonary no moina sagi kano je sum moina review torpoda amuk mari subadana ngasai moina haibdo mark sina maning ngasai Roger sina maning de lepaga dona gi makuka thabane na hai ado thabadu da mark tuna Roger da nomaina kapani haibagi aduga moina siraga leiba taraga leramba body do gi position do mark tuna hairiba mun oje munna adugi huziki photo jing do kana bong ni yengudramni ko sahi asu kuibaje ado huziki nauna tips lakpadagi hangtoaga yengbadai moije gyan laineba sagi moina taramiba mi ani dugi position do mark tuna liriba wari do adu sungoi oiba yaroiba adu huziki wari je oiba yaroi na tawbadagi moije mo investigation je tawraga chahi ani changna investigation tawre aduga imi mayam interview tawdana khotana tawra matungda sagi bard ki lawyer jingduna phangba report su laktoini moina phangiba report sina numit sida moi gano sigi mark ki phone sida kanona sorry Roger gi phone sida mark sida phone tawraga mabaini minute manga mo wari sanai sineba wari sanai adu lora matungda mana mai mama da Roger gi mama da mana ai smaina mark na kawra e hena Roger sina Roger mai mama da mark na moi pung sukta ahumga minute nifu manga sida lao na haire e ai alu da chalogi gi ai gi thabak tu hanjan basu ya na hai na asigi interview da ahamba da police na sigi matang sida ngang ba sida moi amta lawram da bado hojikti moi na ngangi do it makes sense sai mana laiba dagi di yum sida force entry zu leram de haibadi mi haina hatba khoppa changak pa haije yum no thugai ba khokai ba thong thugai ba kem leite kaim bo khoi gi force entry yaudna changa aga mai mayum dagi irai laina sagi nungthang do thomaga hatlaga mi asiba ani duna sibagi position do tongan na taraga leiram haidi leiram bado adu do case do amuk nauna mu hange dugi evidence mayam phangbadagi case nauna mu hange hangaga mark winger se phabagi arrest warrant phangaga moina question wahang pahong tokba interrogation tokba sida wari se sumaina oiram doineba mark se masina dona se luhongi ngai matam sida dona gi best friend amalei DN koba amalei asisga mabani se affair kana tawe affair lainaraga mark sina ziki mamanabi DN sida kano se dona je si gadi phadongni ma si buje ni nangai je udun pi je si gadi life will be very easy ka hai jani ma se macha poroi kholoroi habi dagi ju hena mar se dona se nungsi da bahor ko jani ai sina pi je sunu nungsi dare nang karai nang hitman gumba haidi mi hatpa yaba kano phanga de mi phangadra khotgadra kainaga hangi kano da DN sida ai just body ma tawraga ma je si gadi phani kaina ada DN jina matam da mana khalim na mabai ni affair laibagi summa kharau na bane na hairibra serious oidaba haidi man da bjani mana do main tawni habdo aduduga
mana adugi haidi reason thiringai sida ngasai dona duna halaaga mana airport te halaaga mana swaina roger ko ba amna adu main tawena haibadagi magi makok sida idea am lakhreba haidi magi do haidi chai ju tek taba haibra thana linju siba chai ju tek taba hina na kano su siba mai nu bi ju siba mongonda ju suspicious am haidi suspicion am ta laitana ba roger je oina seasonarage na ma khan ngreba ma ahing tum da gai adugi nupi duna daina ira khotlaga moina nungdang tum changba sida ma sa ahing tum da gai plan tawreba roger je smaina yum sida kara maina lur tawraga kaurani aduduga ma se haidi man hatpani haibagi kamaina tawni na ma se makok se sanaraga leira kan sida mana ngasai moigi blank call ga lakhiba aduduzu mark tuna sanaba oilermeba mana blank call tawraga nupi du da ki halaga complain tawna baina adagi mana ngasai phone tawraga mark ta nang amuk hanna khoi imung da torture tawradi kholadi nang yaroi ko ka haibado aduzu mana sanaba oilerme marks na sanaraga mana sai suspend hon gre nupa se ada mana phone tawraga sai moigi bart ki lawyer duna phangba evidence to adu dugi numit sida mana mark sida phone tawraga mana hai se august ki 30 dona na siba mark roger siba numit se august ki 30 1996 sida nang kano tawro khoi gi yum da la aga we will sort out the problem khoi nang gi suspension du zu nang na sorry haru la o dona da do nang na sorry haraga aduga we will just figure it out aduga khoi dum haidi yasanana ba la o pung ahumga minute nifu manga sida la o na hai bagi wari sana bje sisine ba mana ngasai roger du da phone tawlerami do ada roger du di khang da banina ma se la aga mana wrong side ta he kha more aduzu mai ki phoi hamada budi wrong side ta khama mi do mana mi do hatpa lak pai kha bi ne na police na tawram do hojik aseng ba khange ada mana ngasai makha da treadmill cheling ai da makhon dung da angana taba makhon do atopa kai mung na teba nupa do na calling bell khinga kanu na hai thong thilo ona ada amado calling bell do king da bi da mana thong thin me makhon do ne mana dung tai na hai do aduga mana chatlaga thong do hangto kan se nupa sina hi ai roger harrington ne nang la o do la e khole hai de gi nupa sina okay roger chango la o dining table lom da chango la o na hai be jani ada ma de hana de gi ready de gi sai gi nungthang go pai ra ga leirab jani mark to de mana sai chango o kholo haraga roger sidi khang da bani da mai gi churu packet tu ga pai ra dum changi e haidi ma tha ura ga dum khadi coffee tha alak pani na adu doga ma jana mai coffee jiga kanu siga churup siga mai gi huji ki dining table da thamaga on thorak pasida mark siding aside gi madi nongmai pairaga madi ready de lai khamni mana nongmai sina nupa sida em to was da roger sina pakhat mandana madi khangaga e kaino to sani mana na nang kaim bu law kanu na haraga mana nupa jigi makok sida nongmai amuk kha pe hai amuk kha pa sida nupa ji burong ta bi sani ada dona sina mai gi master bedroom da macha sa summaga leiba macha da summa leiba sai nongmai makhon ta ba sida masina kaino ne na thong do hang to ga putuk duk hain to ga chen thara ko jani chen thara aga dining table jida moi dining room je chang ba sida roger sigi roger harrington je I tok tho ga tar khap to ching lai ram jani adai masina karino ne na mana law ga mana mai nu pa je ma ga law le bi mai mark mai sai nu pa je maning dagi mana kano to maning dagi la aga nu pi sina khangau jngai na dona jigi left side ta kok se thai ai nung thang duna tha da gi dona je ju hai ga to raga hai ta hai na on tho ga ta ba sane ta raga mana stop in a mark stop in to sane stop hai na man nung thang duna pai raga nu pi se da she keep on hitting her hai tariet ni palak tha raga thar matung je da dona je adum hai di u kano to ta ra wan tha ga na aduga moi gi chakhum de kai de gi ngata ngai jani I ga tangar kan sa mana sai gi 911 gi phone to ro sida mana angang ka pe phone thamagi haido angang ka panate ba sai gi roger do lengak pa haidi mana nongmai do haidi amukha ka pa do lengak pa do da mana nongmai do na amu roger do da amu makko ka takti mai pura mana in thaina longtho ga nupa do gi marai bak sida ka pe haido da ka pa ga siraga nga sai gi mana nungdang do mana dona do hat panina
magi DNA magi fingerprint do di Roger gi yaw da bi da mai na ta yaw ramani aduduna police na nangi kanu fingerprint je hujiki nungdang je yaw rami je kai gi no na hangani na mana on changa ga Roger si da muk thare da na magi mathabak si da mana muk thoma ga nupa je thoma je nupa si leng dre ba adudaga man Roger gi makhut ta pahelaga cinema daga yaw gi type ta mogi magi asiba gi makhut da magi handprint kari kra ko tawre tawraga mana body je position to thame haidi mai wakhanda sangna taraga leiraga di police na aina haiba wari jiga chanarani na mana position mai body do mana position to he tawraga police lakpa ngai kapsana raga lei the police na lae laga moi ngasai gi no do case do maina moina solve tawre khalam bado mark to na sana boy le me mark just need an opportunity to kill Donna chneba ada ngasai gi Roger do gi wari do da mana chap chare he man haise mazna police khangoroi dawne he thinks he did the perfect crime je perfect oi rabane ba mayam na haibdo perfect crime do kana mon kaim khangudrabani adubu mai chakpati kayam goin kusala thamuni ngasai gi nupi ma phone doropadu dagi moina thigalora kanda khange ngasai nupi sina kanano haibasida kanu si oi leram doini maga affair tawramba DN hariba kanu se kanogi mamana bise donagi best friend je oile ram doine ba masna smaina kanosina mark sina nainu pije si haningi khohaningi khole haiba matam sida mana thajadraga khara leiraga dona se sire na taba sida mana confront to bujani mark to confront to mark tuna haiba jani nang mi kanambok ta haiba yaroi nang mi atopa da hairaga di nangzu plan sida yawe na ina haigani nanga iga affair laibani na police na thajag nang kanam haibi yaroi na adumaina mana nupi sida dhamka tawraga threaten tawraga thambagi nupi sina kuina adui matam do mana witness haidi kanu do haiba ngamdre na police aseng do ado ma ji suicide ka am try tawre haidi magi manung da guilt magi nana mana lalu bas hoiru do da ase manung de haidi chara bajani chabadu na ma jina suicide ka ani ra humlak tawraga ma ji khangwa ngamdraga laibajani laibasida moina haibado nongma kano se mark se na rena kano sina mai nupi sina Rebecca sina huzik DN duna thabak tawri haidi tawri ba hospital aduga Donna duna tawram ba hospital du da pukhalak bajani pukhalak padu da mana mai ngai nupi anau duga ubane khotpane aduga ma ka su sai DN kano di kaina gare dana khara lai rama bani do amadu di guilt na yada dana kaina garam ne ba sai mark tuga DN duga de aduga ngasai mana nupi ano duga la aga hospital da masangam de na la aga ubadagi masina haidi ai tumina leiba yararoi ai gi imana bini series ai aseng masida de ai hairaga ni na mana adudagi decide tawraga mana police da digi tips to pibo oi lerameba mamana biduna aduga august ki tang kulhumdoi 2001 da mark se ma kano tawre haidi moigi court na lale police na court na ma maral ali guilty ne na hairaga magi trial sida magi ko kanu lepe case lepe court hogi court kana dana court na to sida masai magi evidence mayam do magi against loina lae la aga masai gi DN do na zu man with magi kanu tawre against magi da kanu testimony pire habadi mana sumana tawi khole hai haidi mana su ingonda hai ma si adi phani body ma thira o kholo hai kholi mayam do adugum do mana haire hairaga mark se kaidi mark ki against mana testify tawre DN jina mark haidi mark ki against mana testify tawre tawra matung sida ma se Roger ga Donna ga hatpagi life imprisonment phange haidi punchi chupa jail da laibagi phadok phange phangaga yamna amuk tu isamada muk ma je muk chahi kunthra ga mari mu extra amuk phangdoine ba amuk phangi hantak na kai no haibsida mi ani hatpa je pelap ta na DN duna magi against the testify to we na mana hitman na ma hire tawlem dune ba haibadi sagi DN do hat lona adugi do muk pha badagi ma se 34 years amuk jail da muk pire extra life sentence dugi mathak tu da aduga just na haije ma haiba siki nupa se mapun sida parole phangba yaroi mapun sida parole phangba yaroi bail phangba yaroi hard labor tawraga laigedabani na just na saumandana adugi rai piraga
मागी नुपीदुनाजु रेबेकानाजु माजे थादोअमगा लापना होंदोखरे हाइदी मार्क तो दुगुम्बा मागी अगेंस्ट ngangbagi मी हाटनबा मीदो हायर तोबंगमदी माना नुपादो थादोअमबगी दी मा मु हाटपा मुला आदेना पाखतना रेबेकादो मोइना मार्क ना खंगदबा मफम अमदा मचासिंदो पुरगा होंदो लैखरे अदुगा मार्क्सनासु बेलीदो ngasai दोनागी इमुंग मनुंगदगी ओरे मारे लापथोखलिजे अदा रेबेकादुना बेलीदो मागी मबोक हाइतारे को दोनागी ममा मपासिंदोगा अमु उनहंदना तवेना हाइ अदोने वरीसे साइद्रो संजरगी मयाम नुपाजिगी वखंदोम द खलो कई खली जिकान कन्ना कोई अफेयर तौनरीबा खोलिबा कनो दगी हाटपा मी हाटुम हाटपा मयाम मरक्सिदा सिगी नुपासिनाजु कई वखन खलुरगा माना अदुगी थबक्तो तौरिनो ngasai नुपा रोजर दुसु सही सही कुनगा तरेत सुदंगारिबा नुपानी नहानी अदगी दोना दुसु मचा दो लाकपगी चही मबो फाना नुसीना कोनबो फंगौदना लैगिद्रे अदुना सिगुम्बा मीसिदी महापापी की मीनी मोइजिंगजिदि जेल दम पुंसी चुप लैबा नत्रगने नोरोकोम दने थाव सागबदने तावरगा थमगदबने अदि मयाम आइगी वरिसे मयामना नुंगाइरगदी लाइक तौबिरमु शेयर तौबिरमु सब्सक्राइब तौबिरमु अदु मथंगी वरिदों थेनरिसिको मयाम बाय